Social media gi ipausing amasung ngarang nungthil phongba pausi singdagi maroiba pausing lokacharaga miyamgi mafamda thamjari ahanbada Meiteiga tokhaina leiminaba haibasina amata ngairaba solution oigni kim Chief Minister Nongthombam Birena Lusing Balenga ki makada kukizo community na kaidongnungda wari sanaroi amadi Meitei singa tokhaina leiminanaba total separation haibasina amata ngairaba solution oigani haina kuki inpi Manipur kim gi publicity secretary Janghaulun Haukipna thadorakpa cherol amana hairi cherol sina hai Manipur santi hanjilaknaba tongan ba stakeholders singa wari sanagani haina phongdokhi adubu kukizo prupna kaidongnungda leiriba lengak asiga wari sanaroi ing kumja inglising aniga taraga taretagi Chief Minister N Birena Lusingba Manipur lengak asi hek lakpadagi plan taroklaba matung kukizo community bu maru phangna muthatnaba honaduna lakli kukizo pruki amata ngariba firepti Meitei singa leminada bahabasina lamdam asida matam sangna santi leiba lamdam ama oiba ngamgani maram asina constitution gi makhada tokhaiba lengak separate administration haiba wafam asida kukizo prupna karigumba mong amata da yasinaba tawroi hairi mathangda press Manipur page dagi lokhacharaga SP Imphal West amadi Director Social Welfare Department Manipur dagi Manipur Commission for Protection of Child Rights Government of Manipur na totom sana allies nongsabagi ngarang masanupi amadi masanupagi matangda details report furkhre mathangda wawa launa hore page dagi lokhacharaga kukisingna sakhiba RCC thong lepalaitena sagalakli mathangda matamatam gi maroiba I pau dagi lokhacharaga thau puba gari leptana changsilakli aduna oil pump singda thau marang kaina phanglani thau puba gari kunthramatho yoksilaklani hairi ngasi Mizoram da guha tawbada mizo kuki ahum nung lengoi ningkhairakpada nanduna sikraba makoi ahum dugi mamingdi mal sound donga chahi taraga taruk lal mount kima chahi taraga nipan lal landik chahi kunni mathangda hashtag tagi lokhacharaga Senapati dai truck amada lakpa tangkhul masa ani kukisingna pharba matung makhoigi gari thugaiba loinana wahang pahang tawraga tangkhul ni haiba khangbaga loinana Puram le hairi loisilakpada ngasi ayuk pung 5 dagi midang pung 10 phawba Imphal East da 144 thamkhre hairi